Tampakta krak laksilaga chingdana khud tharaga thamlabadi Manipurda tangdu leitaba purakpa ngamloi. Ching tam khaidana rule of law chalaiba ngamlaba matamdata Manipurda tangdu leitaba hanjilakani haina Thadau NP Manipurgi General Secretary Michael Lamjatang Thadauna Udokre. Federation of Civil Societies Manipur Folks Amadi Manipur University Students Union Musu Anina Reshaping the Political Upheaval in Manipur Issues and Challenges Haibihiramda Pangthokiba Khananainabagi Thoramda Wafambasi Mahangna Phongdokibani Manipur University ki auditorium da pangthokiba khananainabagi thoramatuda mahangna hai apunba Manipur amagi saktam sagatpada Nagagi interest Maitegi interest Kuki gi interest haibaromda chatlagadi apunbagi saktam sagatpa ngamloi Furup ki interest hadok naraga common interest amada changsin minarabadi idea of Manipur gi ideology sagat pangamgani housing naga amadi maite furup na kuki singna namna taba mafam singda changba hangoiri kuki singna su maite amadi nagana namna taba mafam sing phauduna chatpangamdri mafam khudingmakta ayarapan amata yauduna chatpa yariba si kom Nepali amadi Muslim khakta ngaire asigumba pibam asina idea of Manipur sagatpada achoba khurau ama oiduna leire Maramaduna Furup Kanglup ki oiba wakalon khagtada yumpam oiraga chatpagi mahud common interest amada chatnaba honasi kuki sing ki mahud sinduna KNO UPF ka Government of India amadi Manipur lenga ka su sign tawna khraba matung makoi gi oiba political aspiration amada yumpam oiraga irang asi sagalakibani Sugi framework adugi matungena Government of India na makoi gi oiba separate homeland ama pigani haiba leite subnatagi mutual agreement amagi makada amana amada khud thanadana ba asi khaktani Sugi matamadu loikibaga adum loiragadabani adubu kumjali singani kulhumdoi gi me ahumta thorakiba irang adugi matungdadi suda leiriba KNO UPF ki oina so time bound negotiated political settlement ama pibinaba su extension tawbaga loinana political pressure piba hauraki hairiba political aspiration asimak idea of Manipur da tayonaba demand amani maram aduna furup ama khaktagi political aspiration da separate homeland tan bahaibasi Manipur miyam gi yegnabani makoina taliba political demand asida center amadi state lengak animakna compromise tawbagi mawong amada leiba ui Manipur asti kanglu furup kayana khundaba state amani haibasi aikoi furup khudingmakna khangjingadabani isagi identity origin ethnicity pumnamak aikoi khangminasi amana ama masa khangna duna furup amagi identity ikai khumnaraba matamdata aikoi punna ingna chigna hingminaba yagani bus ama ani khak kangpokpi phauduna chatlaga peace lakle haibi yaroi lamdam asida matam chupagi oina tangdu leitaba puraksi hairabadi Manipur gi ching amadi tam animakta chap manana law and order amadi chap manaba lengak lehenba mathautai sugi makhada leiriba organization singasi lengak amadi logi mathakta leiba natte haiba ma khanghanba mathautai status the rule of law lehenba haibasi state police ki mathauni tampaktana logi matungina thabak tawba ngamlaga chingdana ngamdriba karigino chingi mafam singda rule of law lehendriba fauba status tangdu leitaba purakpa lugani maramaduna lengaga sina chingda mathau tawriba Manipur police ta ahenba power piba yamnamak mathau tai haina mahangna phongdokhi compromise to be maram oidona asengba Manipur to tholakpa ngamdeba we cannot find the true Manipur because of the ineffectiveness of Manipur police in the hills ngarang nahan Kang tumbi da khoi gi thadogi chinnaw mi hom intercept to rame kukini haina adu immediately khoi intervene to we lyangmai adwai da tariba nagai chinnaw singna understand to bi bagi moina thadok bi na bak kanna sindi rame adu dagi Manipur police na so chatla kan da khodak da punghai mantung da lothok pi bangam ne ba pare singda maitei ama gumba chatpa tarabadi risikanta bu kanba sungam dre dana Sigumba Manipur ki chap chana ill treatment ama leba police effectiveness leitaba Manipur police commando ni hairaga sekmai kanba ngamdaba or chochampur changba ngamdaba adugumba forces mayam singse khoi Manipur praja mayam singsina lawfully khoi na protest ora kansida pragmatic oina khoi na toba kansida di then only we can find the true Manipur aseng ma se khoi phangba ngamgani ba
Ngasigi thauram aduga mari lainana Fox's spokesperson Puyam Rakesh na hai furup khudingmak ki oiba Manipur ama semgatchi hairabadi lamdam asida laiminariba furup khudingmak idea of Manipur da thajaba thamduna punsinba mathau tai Manipur da hauji oiriba tangdu leitadaba phibam masigi waroisin ama purakse hairabadi aikoi furup khudingmak ki civil society singgi achauba role ama mathau tai tangai fadaba khongthang asigi haudok poina ngasi Fox na furup kaya ki luchingba sing yaw pamifamasi pangthopani Machoi takraba lamdam asigi furup sing mahosagum ingtapna tangdu leitaba punsi mahing amada hanjil hansi hairabadi apunbagi dialogue ama mathau tai wahaw amadagi thorakpa irang ama chauthokhanbagi mahut phaminna aduna warasin purakna ba khonaminasi amana tauba thabakta amana yaningdaba leirabasu khongpham khara handok hanjin taunaraga wari sanaduna yanaba ama purakpa yai Manipur gumba kanglu furup singna khundaba star amada inclusive dialogue, reconciliation, social inclusion, democratic participation of all communities haibasi yamna maruoi. Ai khaktagi apamba, aigi furup khaktagi interest haibasina, idea of Manipur sagalakpada khwaidagi chauba palam oiri. Palasi lairiba makai aikhoi punsin basu yaroi. Tangdu laitaba purakpasu ngamloi. Aikhoi punna mangmin nagani haina mahagna haiki. Manipurda laiba akoigi kanglu furup mayam sigi marakta akoigi it's no political moments haibatare magi apikpa furup ki mingda akoigi magi akoigi homeland tanba separate administration tanba sugumbagi pot nyama lakpase masi akoi masen punna hingminabada akoigi yamna thajanadaba aduga masoi khaibung tanabagi posina Manipurda sakhatpa thindabada natana akoi masen akoigi hatoknaba haidare akoi punna mangminnaba akoi community मैम से जो मसा मसा की अखोगी मखोंग द सिंजंग न यांजन जबाय दारे अखोगी सेल्फ डिस्ट्रक्टिव वेबा अदुगा म्यूचुअल डिस्ट्रक्शन की सुगुम्बा लंबी में अखोई संसलिबसे मसी थादो कांदा अखोगी आइडिया ऑफ मणिपुर हाइदना अखोइना आइडिया ऑफ मणिपुर सी थागे सेनागा दे अखोगी सोशल इंक्लूजन लाइबा कम्युनिटीज मैम सी अपुनबदा थाजबा अदुगा लोइना पीसफुल कोएग्जिस्टेंस अदुगा को डेवलपमेंट को अखोगी थोंग मानना चौखमिना बाय तारे अदना सेमिलोन की लंगालोन की खुनाई की नाट की अखोगी Kiram Kudimakta Kogi Tomana Napuna Kusamna Kanda Amana Mother Tiangbang Naraga Kusamna Kanda Himinavagi Adugumba organic relationships Aduda Yumpamweraga Sagat Kogi idea of money. Ngasigi khana nainabagi thoramadu Fox ki acting president BMI masa MU gi hanagi professor W Navakumar hanagi session judge Enau Tuneswari DM College of Arts ke assistant professor Dr Said Ahmad Thadau NP ki general secretary Michael Lamjathang Thadau Inpui Naga Union ki president Merajau Inka Puri Hills Naga coordination committee ki convener Akyu Ngaumei Chandel Naga People's Organization ki working committee convener Saka Trimson Aimol Literature Society ki chairman Akup Aimol Kom Union Manipur ki AK Kom Amadi Mapau Thangal Village Sif Khalako Kadai Kaimina Atoiba Mitunglen Singwena Saryaki